September ki tang mari asida aina aigi oijaba opinion share khra Manipur praja mayam da particularly chi naw mai te sing da ai share tawjage ai impha da ju ji kan leite ado aingon da TV discussion mayam kawe ai yawbung ngamde adona aina mafam da lejar su mase aigi opinion khra aina khangjaba khra praja da ai share tawjabani maramdi hojik tholiba issue Manipur gi lan punamak se da koina observe tawbu kanda soiba madugi pot tawheroi da tawheroi da thabak khra tawba mayam so tum yawsale number 1 lan tawba haibase akoi mi siba tai hanaba mi asiba sopa dum yawgani madu thokre haib kanda emotional oiraga akoi gi mafam imphal gi konungda natraga mafam kadai kadai da heta langlaga kholaga tawbado madu lan da di mai pa ngamoi aduna lan haibase lan mi tongan lai phajana policy plan amada akoi lan thena ka dabani aduga CSO singi role tongan nalai security forces sing ki thabak tongan nalai government gi tongan ba magoi gi role lai aduga ima ibel singi tongan ba role lai akhoi gi de mi ama sire natra mi ama sokre haiba sin lani akhoi na pamdar su mi lan tori ba mi tu na thoi na togai na tokhrabane na asia na yaugani yauba kanda akhoi maseng ama da chaiba ama da hunaraga tawbudu na mai pa ngamoi aina pamjabadi Aji naw mai te mayam punsan bio amata waina punsan bio hujiki tangka tanja si dadi yaning da bersu loina thamlamo political party natraga game adugumba sana bigunu amata waina punsalaga commander amagi makhata natraga police ama makhata lebak karmaina kangani haibai wakhanda tawbiro maramdi huji lancha thari bese lebaki issue oirakre tha tarama sure sophisticated aduga sniper external force tegi mapandegi natraga asigumba drone sichinaraga tawrakrabani masiki tanja sida akhoi chi naw maitei singna mi amadu tawkhre ada tawkhre hetta maseng ama haithina ba ama tawba ama chaidana langdana khodan leradi madu mai papang amoi madu punamak tu tawbirulu aduga aina thamjaningbadi hujiki lan changsali base mi singna thoina tawge na tawba ma changkhre aduna mase akhoi kanse aduga asigumba mi wai singsin na akhoi ki eromi singda ngamdani ngai kamaina tawsara hairadi akhoi police ama phajana thamlaga akhoi thabak tawse aduna state na su phajana lokhatpa yaba thabak tu lokhatpiu praja mayam na su phajana sigi lan gi matam dadi akhoi na support toba yaba encourage toba yaba tu tawse ani subada lan thenaba haibase yamna police ama da tawgada bani lan chatkani haina heta uniform no mai selaga lan pham da yaudringe da photo video kaplaga Facebook da thagale lan pham da yaudringe da mina hana ukhre adu ki karamba lano adu kum du tawbigunu lan kapa lan thenaba le panga kwaise akhoi sinwa kapa kumna tawbusu ya roi adu musu ichina mayam tawbigunu aduga sigumba lepakki issue chauna thopa kanda akhoi amaga noaina taningai pendaningai paisa khaiba mi chaiba phuba hatpa akhoi mesen tawbu punamakto matam khra lepiyo maduna akhoi gi pangal oigani natana hojik mi na khudong mathang chaba lawsal libase kari maram gi no haibado akhoi na phat tagadabani aduna hojik lanse loisandringe da akhoi migna singna leiraga leigadabani mi na kap khre mi na hat khre ai kanda khakta emotional oina heta chengba chongba duna di yaroi mase aina mayam da thamjaninge aduga last ta akhoi Manipur Laminari Punama. Akhoi wari sabi yaroi, peace pamde, peace ki wahidu, happy yaroi, haibadudi, karamba mino, karamba lepaki mino. Adudi ma Manipur ki masa, nate hakse akhoi na hairani. Aduna pendaba mayam legani, lan taure, yare, mi hanare, sinare. Loina ma wari saraga, akhoi pura pakhaktani. Akhoi himina gadori. Aduna warisu saningai akhoi kuki singsu kok thadabio maitei singsu akhoi mayam su kok thadasi aduda peace ki wari natraga wari sabi aro haiba makhai dudi Manipur asigi minate mahak Manipur akhoi mayam praja mayam bu natraga tholangiba generation bu thugai bani haibase akhoi na madugi matam haiba matam sulakani aduna aina ngisi thamjabse kanabu su michanate kanabu su chaibanate adubu observation se achuk kuina tawrapa kanda hojiki tamchada lan ka natraga issue se situation thopa kanda pandaba natraga tohoidaba thabak mayam thopa mayam se su ubagi tamakta madu tobigano aduna amuka ai appeal tawjari ichi naw maitei sing aduga akhoi yalawmi mayam mikna singlaga leiraga phajana akhoi lan se mai pak Manipur ki problem se athuba da solve tawba yaninga akhoi na mai pak ngamna ninga honamina se haibase
aduna praja mayam da emotional oiraga oidaba padaba du akhoi masengi marakta thoktaninga akhoi check singse aduga adugumadu tawbigno haibase thamjabani.